Maroiba Pau Kunga Mangarak Suba the Great June Uprising Unity Day gi thoram pangthokre laikhidraba athoba singi mafamda miyamna ikai khumnaba utkre Indiana narco terrorist sing sizinaduna lisingani kunga humdoi me ahumdagi kangluk phurup singi marakta khut thana handuna proxy war chathari haina YK direna haikre Su amadi non suda lairiba kuki militant sing sizinaduna Kunai asibu kangkhong chaihenduna muthatnaba khotnariba kaidawnungda mai pakpa ngamloi haina Sanjoy Sorok khaibamna phongdokre Amasung chatkhiba hingnongyaida masak khangdaba kharana Churachandpur District Hospital ge Operation Theater gi saruk khara mai tharamle thawong adubu Churachandpur gi Doctor Association na yaningdaba phongdokre Kurumjari ISTV की मणिपुरी पाव मीटिंग ताबिरिब सिंगबु तराम नोकचरी हौजिक पाव सादोकना पिजरी अमुको अमदी UCM न सिंधुना कुनगा मंगारक सुबा द ग्रेट जून अपराइजिंग यूनिटी डे गी थौरम अथौब सिंगी याताफम ओरिबा केक्रोपा तपांग थोखरे इंडिया गवर्नमेंट न चथरकलिबा अरोनबा अमदी अफोंग लालोंग सिंग ngasiगी मियामना हैन सिंगना थेंगना हौद्रबदी हिंगमिनरिबा फुरुप सिंग लैखा ताना मांगनब मरम ओइरगनी हाइना Observation Committee ki Chairman YK Direna Fongdokre Lising amaga chamapan marifudagi hauraga Indiana lamdam asida kanglup ki oiba khutchem gilal kaya thokanduna khunai asibu kangkhong chahenaba amade khunai asibu laikha tahanaba hotnaba leptri hainasu Observation Committee ki Vice Chairman Sanjoy Sorok khaibam na Fongdokre Kekrupat ke thaupu athauba singe yata famda pangthokiba ngasigi thoromaduda amuko amade UCM ge firal tangkhai chingthaduna Miyamna athauba singi mafamda laisu katuna ikai khumnaba utpaga loinana miyamgi oiba mifam amasu pangthokhe mifam aduda amuko gi advisor ito tongbram UCM ge consultative committee gi member yumnamcha Dilip Kumar Komdram Ratan Amkil gi president Laurembam Nganbi amadi Poirei Lemarol Maira Paibi apunba Manipur gi president Soraisam Memchana chingbana saruk yakhe Tharomaduga mari leinana observation committee gi chairman YK Direna English ani subna amagi June 19 gi thodok Indiana Manipur gi apunbagi saktam thugainaba honabagi thausinamani thausinasigi mayokta Manipur da khundaminariba phurup khudimakna haunaruba tawdana Manipur kaiba yaroi haina haurakhiba ihau ngasigi chahi kungamanga mapung farabasu Manipur gi apunbagi saktam thugainaba honabadi ngasisu maikai kayadagi leptre masagi khudongchaba kharagi thabak tawwa phurup khara India government na sizinaduna Manipur thugainaba honabasu leptre Matamadugi India lenga ki Manipur thugainaba thausin miyamgi ihauna khongfam handokibani athauba athaubi singaduna apunba Manipur amagi damak thawai kathokhiba adu ngasigi miyamna ikai khunaba utuna tharomasi pangthokle adubu haujiksu Indiana narco terrorist sing sizinaduna lisingani kunga humdoi gi me ahumdagi kanglu forup singi marakta khut thana handuna proxy war chathare India government na chathariba aphongba amadi aron balalong singase haina singna ngasigi mirolna thengna haudrabadi hingminariba furup sing laikha tana manghanaba maram oidagani lalong pumna mak singasi hingminariba furup singna aigi haiba wakhalon thadoktuna aikhoi punna thengnaminaba matam oire haike Tungan wakandi aikoi masel da haras to godaba aikoi masel da awaba pigadaba habak thoram singa sa basi wakhan ta minara kanda ngasi dagi hora kanda aikoi apun bagi unity amsu integrity gi wakhalon se pu minara kanda kanglup puding maki purup cha pune makta ngasi gi observation committee gi chairman amoi na ina appeal tawning bodi aikoi India na sileliba langlo ngasi dagi aikoi nanthok na bagi amata ngai rawa pambai di aikoi punna himina bamusung punna sakhona mina bani aduna aikoi masel wagadaba aikoi masel khongda thangna yanjin bamanba thabak thongsing makhal amatagi aikoi chathadana aikoi punna himina ba punna sakhona mina bani lamada koi highway thingba natraga tongan chathok changsi dyanadriba aikoi masel marka nungsinadriba sa basi kongnaba basi numi maru oigraba 18 June sigi numi da si dagi amu hanna aikoi punna wakhal ta minara kan da koi apunba Manipur ma sagan mina si ai wa mon je ngasi gi kudong jab silor kan thamte ge Observation Committee ki Vice Chairman Sanjoy Sorok khaibamna ngasigi numit asi India government na English ngani subna amagi June 13 da Bangkok Declaration lauthorakpadagi ohan khiba numit ni
अदुबु इंडियाना मणिपुर की मियामबु नमसिदुना थमलकपदी 1994 हौरबनी 1994 की मतुंगदगी इंडियाना लमदमसिदा मियोट मिनै नुपी कयागी इकाई खुमनबा मांगहनबा मियोय कया थीबा खंगहनदना अरोनबा अमदी अफोंगबा लाल कया चथरकली लोइनना ngasisu खुचेमगी ओइबा कांगलुप मसेल खतनाहनबा हातनाहनबा कया लेप्तना चथरी मसी लमदमसिबु कांगखोंग चाइहेंदुना लैखा ताहनबा होनबा लेप्त्रि 2018 मे 3 इंडिया गवर्नमेंट चथरकलिबा प्रॉक्सी वार लमदमसिगी मियामना याबा ngamloi सु अमदी नॉन सु द लेरिबा कोकी मिलिटेंट सिंग सिजिनदुना खुनाय असिबु कांगखोंग चाइहेंदुना मुथतनबा होनरिबा कैदोंनुंगदा माइ पाकपा ngamloi लैंगाक अमा लैना मियामगी पुंसी अमदी लंथुम कांगखोंग चाइहेंबा लमदमसिगी मियामबु मालेमगी मियामदा शांति पामदबा मियाम ओइना उहन्नबा इंडियागी अरोनबा लालोंगनी हाइबा असि अखोगी मियामना खंगे लमदमसिदा थोकलिबा इरांग असि लोइसिनगे हाइरबदी इंडियाना मिकुप अमदा लोइसिनबा याबा इरांगनी खुदकता प्रॉक्सी वार स्टेट टेररिज्म की थबक सिंग लेपकदबनी मणिपुर की अपुनबगी सक्तमबु मचेताना थुगाइनेबा होनरिबा असि खुदकता लेपकदबनी हाइखे अथुब मतमदा अखोई प्रॉब्लम मैम सिंग से नखोइना लोइसलरोय अखोई खंगदब खंगी अखोइना लोइसना होनगनी अदु मियाम पुनमगना अखोई पुन्न संगमिनरगा अखोई इरमदा इरेबा से कन्मिनगरी 2029 मनुंगदा मणिपुर अमे नॉर्थ ईस्ट उंगै लोइसंगनी हाइबसे अखोई मियामना स्ट्रांगली अपोज तोगी मरमजे अखोई इरमदम इरेबा से नखोइना अखोइबु लोइसनबा मांगनबा तोडनबा अदुगा अखोइबु नमतनबा इंगबनते अखोई मियुबा अमोइना अखोई इंग सिंगना अखोई फंडामेंटल राइट पुनमक अखोई पामी अदुना मरम ओइदा अखोई इरमदम इरेबा से नखोइना nga केरा फदरंगा पिरो ngomnoroi haigana ningtam leba oni pithokina khwai phagani maram aduna natragadi nakhoigi natakta akhoi miyam punamana makhan makha kya gi democracy movement kya mul lakane haiba wafam basit hamjari maram aduna bharat sarkar maming tagba state government nakhoin mathau mafam nakhoigi natou sing ado fadna pangtholak khunai asida kangkhong sali waliba muthan honariba semilo the economy the business the education the culture the mangan honaribe khudak lep kadam लमदमसिदा थोखिबा मियामगी एहौ कयादा असोगपन नंगलबा सिंगबो अना लायंगी तेंगबांग पीनबा मदि जुन 19 दा सोखिबा मदि लैखिदरबा सिंगी सेमलखिबा रिलीफ कमिटी जेनिम्स हॉस्पिटल गे चाही कुंगमंगा सुरकपा सिल्वर जुबिली गी थौरम ngasi हॉस्पिटल असिगे मेडिकल सुपरिटेंडेंट ऑफिस के लेक्चर हॉल दा पांगथोखरै थौरमगा मरी लेनना मेमोरेबिलिया हाइना मिंगथोनबा सुविनियर अमा फोंखिबगा लोइनना मियामगी एहौदा थवाइना पोंथा पिखरबा अथौबी कयागी मफमदा मिनिट अनि तुमिन्ना लैदुना इकाई खुमनबा उठखि मखाताना रिलीफ कमिटी अदुदा चाही की ओइना थौ पुरंबा सिंग अमदि असोकपा सिंगदा इकाई खुमनबा उठखि थौरम अदुगा मरी लेनेना रिलीफ कमिटी असिगे चेयरमैन थोइदिंगजम बोनना कुमजा लिसिंगनि सुपना अमदा मियामना सीजफायर एक्सटेंशन तौगदबनी हाइना हौरखिबा इहौगा इरोइनना सेमखिबा रिलीफ कमिटी जेनिम्स असिना मतम हौरखिबा मियामगी इहौदा असोकपन नंगलबा कयाबु मतेंग पांगदुना लाकली कमिटी असिना हौरकपदगी हौना हॉस्पिटल अथॉरिटी अमदी मियामगी मतेंगा लोइनना मियोय 592 तेंगबांग पीखि अमदी कुमजा लिसिंगनि सुपना मरी दथोखिबा आर्म फोर्सेस स्पेशल पावर्स एक्ट मनोरमा इहौगी मतमदा सोखिबा मियोय 139 तेंगबांग पीखिबगा लोइनना ILP की खोंजंग सापम रॉबिनहुड की इहौ अमदी कुमजा लिसिंगनि कुनगहुमदोय मे अहुमगी कॉन्फ्लिक्ट यावना अपुनबा मियोय लिसिंगनि चामब्री हुमफु हुमदोयदा अना लयंगी ओइबा तेंगबांग सिंग पीदुना लाकली कमिटी असिना ngasi फावबदा रिलीफ कैंप तगी लाकपा प्रोटेस्ट तौबदगी लाकपा अमदी खुन ngakpa singi asokpa sing haina ahum thokna khaidokuna lainga ke amadi miyamgi tengbang singa loinana ana laying gi mateng sing piduna lakpa khaknatana ana laying singi haksel gi card CMHT PMJY sing sabadasu mateng panglagli makhatana su pangkhigani haiba wafam sing phongdokhe थौरमदुदा जेनिम्स की मेडिकल सुपरिटेंडेंट प्रोफेसर KH लोकेश्वर अमदी एडिशनल मेडिकल सुपरिटेंडेंट ओरिबा पीडियाट्रिक्स के HOD N कामेश्वर सुसरुग्याखे इंग लिसिंगनि सुबना अमगी जुन 19 नुमिता मणिपुर की सक्तम कायबा यारोय हाइना लाउखिबा खोलाउ मरकता ममा लेबाकीदमक थवाइना पोंथा पिखरबा अथौबा 19 की मफमदा इकाई खुमनबा उटपगा लोइनना अरामबाई टेंगोल यूनिट 18 की टेंगोलोय सिंगना उरिपोक कांगचुप लंबीदा अमोदा काय सेट सेंगबगी थौरम अमा जुन 18 नुमित का मरी लेनना पांगथोखरै थौरम अदुगा मरी लेनना अरामबाई टेंगोल यूनिट 18 की CEO खेरसन थौदामना ngasi numit asi yamna su pukning nungsiba yamna su chawthokchaba fawba numit amani
without territorial limit haiba India government ki wahida hongnaruba tawdana lamdam asigi miyam hupna hawraktuna India government ki fireb adu khongfam handu uhaina laukhe Manipur mai hongna chakhe numit aduda athauba thaubi thawai taranipalna chingnaba leitana thawai fawba maribaki damak kathokiba thauna adu arambai tengolna awangba thakta ikai khumnaba utli Jun taranipan gi numit asi aikhogi puwarida laraba mayekna yektuna lehoragada numit ni athauba singna mama leibaki damak thawai fawba pamu baleitana kathokiba ihuladu ngasigi mirol amadi tungi mirol na kaufade ngase uripok kangchup labida arambai tingol unit taranipal na senduna pangthokliba cleanliness drive ase athauba thaubi taranipal gi mafamda kachabani uripok maikegi miyam nasu uripok lambi asi luna nana thamsi isa isa gi sumang thelong luna nana thambagum lambi asi su isamaki sumang thelong makni khanlaga luna nana thamsi yumgi amot akai puthoklaga lambi da pesinbagi hainabi थादोक्सी हाइखे ममांग लेकिदेबा अथौबसिंगसु हुजिकसु खै सुम काउथोपगी टाइप तौसले हाबदि ngasi जुन ट्राइम पाने निंगसुंगुदा कोइदि कोइरे अदो ngasi अदुम हाना दंना केमता लेतबगुमना अदुम मिसत मेओं अदुम योंगनारि बट अदु अखोइदि अदुम निंगसिंगि टेंगलोइसिंगना कदोंदा काउले रोय अदुगा अखोइ यारगदि अखोइ अमोट अबसै अखोइ उरिपोक्ता नतना अखोइ जगा खुदिमक्ता कोइना फताउति हुंदोकपागाना इसागी मांगोन मगनि खल्लागा इसागी जगा मगनि खल्लागा हुंदोकपिदनाबा ना आइगी साइडगी हाइजनिंग June 19 numit ka mari lenana Arambai Tengol Unit 2 Yaripok Unit 62 Yaripok Yambem gi Tengoloi singamadi Manipur Fire Service Yaripok ka kutsam naraga Yaripok kaithel gi akoi bada lairiba maruiba mafam singda lamtu sengkhrei ngasigi social services sida Manipur Fire Service Yaripok na yamna chauna mateng pangbibagi mathakta tongal ba mioi kaya na thaknaba isingamadi tongan ba mateng kaya pangbirakpagi damak Arambai Tengol Unit 2 madi Unit 62 gi maikaidagi thagatpa phongdorakle Chadkiba hingnong yaida masakhang da bakharana Churachandpur District Hospital ge Operation Theater ge saruk khara mai tharamle thogogasi Rims Hospital dage kukimiliten ahum puraktuna Churachandpur District Hospital da layeng liba asige mateng pangnana ba furup amagi lup amana paisa khairakpadagi furup amagi mioi singna yaning da badagi nakal ani ge marakta ungkhatna rakpadagi thogdok ama leikhi hairi pawasina makha tana kukimiliten ahum adu mafam amada puduna layeng naba demand tawrakpa leikhi atopa pawgi likhul amana mai tharambagi thogdok adu kanglop ki oiba wakhalonda tharamba nate ngausin faijinaba mioi kharana tharambani hairi District Hospital mai thaduna amanga ta thokan lambagi thogdok adu Churachandpur Doctor Association na yaning daba phongdok paga loinana hospital haiba asidi kanglop ki khenaba thamdana anaba layeng ba haiba asi doctor singi tangai fadaba thogdangni asigumba thogdok asi matungda tawbigano hospital da pamdaba thogdok amata thokhandana ba miyamna punna honaminasi haina phongdorakle None district ki manung chanba jogjangte ki jagada low suduna leiba miyoi singda sakhangdaba singna nongmai kapsilakpadagi miyoi ama sogle thogdok asi ngasi numit jungba pung ama makhai mukta ba duwaida thokibani soklaba miyoi adudi jogjang chektagi nojang kawi mahaki thabak amadi yet thangba khutta nongmaina panbani hairi Assam Rifles amasung Indian Army ge apunba operation amada United Kuki National Army UKNA ge lotfam ama thugai khrei khut thoknabagi thogdokta lalholup asigi kadarama sire hairi IGAR South ki PRO gi cherolamada tha asigi tara tarukta akaknaba paw ma fangbadagi Churachandpur district ki Henglep sub division gi manung chanba mafam amada operation chathaki troop singna lalhoba singi lotfam adu yorakpada nongmai kaplakhi khudakta handuna kapada UKNA gi kadarama sikhi ataina nanthokuna chenkhre operation asida khut khulai kharasu fangle hairi Maina chaklaba migi thawai kanba ngambagi chang wangle maina chakpa yaurabadi yumda laingbagi mahutta hospital da athubada pukhatpi yu haina Rims ki MS Professor Nepram Sanjipna East Zone Burn CME 2026 hawdokpagi tharumda phungdokhrei Rims ki Department of Plastic Surgery amadi Manipur Plastic Surgery Society na sinduna Empathy and Innovation in Burn Management from Acute Care to Scar Revision haiba thimda Rims ki Susruta Hall da pangthokiba thorumaduda National Academy of Burns India ki President Professor Samik Bhattacharya Dean Academics Rims Professor Laishram Rajesh Department of Plastic Surgery ki Head Professor Akoijam Ibohol na chingba saruk yakhi Tharomaduda Samik Bhattacharya na matam amada kerosene gi thongmai yumthong khudingi sisinari ngaida mai pokpagi chang yamna wangami haujikte yumthong khudimak electric phanglakpa yumningthina sanarakpa anauba jaksang semnarakpana mai haulang pokki chang
हंथरकले मैना पोकपा हाइबा असि सेनमिलोन अमदि हिंबगी थाका यामना मरी लेने हाइखे थरोम अदुदा प्रोफेसर नेप्रम संजीवना मखा ताखिबदा हाना मैना पोकपदगी सीबगी चांग वांगलंबा अदु हौजिक्ति अनोबा लायंग पथाप कया लेरे मैना पोकलबदी माइबदा लायंगबा मखोइना सेंबा हिदाक सिजिनबना चिंगबा तौबिगनु हाइखे लमलाई केंद्र की मनुंग दलैबा नोंपो कक्चिंग की इबुदौ खमलांगबा लाइबुंगदा नौना सागदबा माइबा माइबी लोशंगी संगलेन एमएलए के एच इबोम चाना उरेब उयुंग तमख्रे थरोम अदुदा लैकाय अदुगी मैरा पाइबी अमदि विलेज डेवलपमेंट कमिटी की लुचिंगबा सिंगसु सरुक याखे थरोम अदुगा मरी लेना एमएलए के एच इबोम चाना नोंग्रेन वाटर सप्लाई अमदि थौबाल डाम की इसिंगना नोंपो कक्चिंग यावना कोइबगी खुंगंग सिंगदा युमथोंग खुदिंग थकनबा अफबा इसिंग पीनबा होनरे अथुबा मतमदा पीबा ngamlagani हाइखे लोइनना पॉलिटिक्स तौबदा मियोय खरना तौरिबा थबकसिंग अदु नाथैदुना थमलगा सिथफम थीदुना लैबगी चटनबी अमा लाक्लिबा असि तौहनिंगदे केंद्र असिदा लैरिबा अवादा पासिंग मेंसिननबा मखोइना अंगम मतेंग पांगलगा एमएलए ने तौबा ngamdaba थबक तौबा ngamle हाइना उट्टुना मदुगी महै फंगनबा ओइना होनहनिंगी थबक अमतसु तौदना तौरिबा थबकता येतनबा ngaiduna लैबा अफबा पॉलिटिक्स नटे हाइना मखा ताखे नुमित हुमनी चथगदबा जानकालियन सिविर ngasi अपोलो मल्टीपर्पस हॉल तमेंगलोंग हौदोखरे डिस्ट्रिक्ट एडमिनिस्ट्रेशन तमेंगलोंग सिंबा थरोम अदुदा तोंगान तोंगान डिपार्टमेंट तरा हुमदोइना सरुक याखे हौदोपगे थरोमदा एसी टू डीसी डॉक्टर एमडी इमरान खान एडीसी तमेंगलोंग चीफ एग्जीक्यूटिव ऑफिसर कचाम थाई फाइगा गांगमई तमेंगलोंग एसडीओ डी मैदुनबुई तमेंगलोंग जोनल एजुकेशन ऑफिसर एन अबोनपौ क्रिस्टोफर तमेंगलोंग चीफ मेडिकल ऑफिसर डॉक्टर सुनील अमदी एसडीसी चिंगहेमफौ सेबियो डाइमैन चिंगबना सरुक याखे जिरीबामदगी एलपीजी पूबा बुलेट गाड़ी अमदी तोंगान तोंगान थाव पूबा गाड़ी यांखैगा मरी अमदी तोंगान तोंगान पोलम पूबा गाड़ी मरीफुदरा तरुक पुन्ना गाड़ी चामगा यांखै सेक्यूरिटी की कॉन्वॉय के लोइनना जिरीबाम थादोखरे अमरोमदा कैथेल मानबीदगी एलपीजी पूबा गाड़ी अमदी तोंगान तोंगान थाव पूबा खाली गाड़ी अमदी तोंगान तोंगान पोलम पूबा खाली ट्रक चामगा यांखै हुमदोय ngasi ayuktagi security की कॉन्वॉय के लोइनना जिरीबाम की दमक खोंसान हौखरे नेशनल हाईवे 37 लंबी परिंगदा जिरीबामदगी इम्फाल चंगदबा गाड़ी चामरीगा यांखै की मथक्ता जिरीबामदा पंदुना लैदे मरी लेनबा सिंगना अथुबदा गाड़ी सिंग मागी मागी पंदुंगफम यौहनबियु हाइख्रे वाफम सिंग असि जिरीबाम गे लमखाई कैथेल लैबा ऑल जिरीबाम रोड ट्रांसपोर्ट ड्राइवर्स यूनियन AJRTDU गे जनरल सेक्रेटरी खरीबम गोपेश्वरना पाउमिसिंग उनबमदा फोंदोखिबने महागना मखा तारदुना नेशनल हाईवे 102 दा इकोनॉमिक ब्लॉकेट चथबना मरम ओइरगा नेशनल हाईवे 37 दा मसिंग यामलब टाटा ट्रक टैंकर न चिंगबा कया लैरे मसिना मरम ओइरगा जिरीबाम दा गाड़ी चामरीगा यांखै की मथक्ता पंदुना लैरे गाड़ी सिंगदा पूबा पोलम कया पथा पुमथरकपा अमदि अमांग अता कया थोलकपा थेंगनरे लोइनना जिरीबाम टू इम्फाल चलिबा कॉन्वॉय असि गाड़ीगा मसिंगा चानद्रे पुथोखिबा गाड़ी मसिंगदगी जिरीबामदा लेहौबा गाड़ी मसिंगना यामबा हेले मसिना गाड़ी ड्राइवर सिंगना नोंगमा नोंगमगी अवाबा मायोगनबा हेले मरी लेनबा सिंगना कॉन्वॉय मसिंग हेंगत हंदुना अथुबा मतमदा मागी मागी पंथुंगफम यौहनबिनबा अपील तौरकले पाउमी सिंग उनबा अदुदा यूनियन की मेंबर सिंगसु सरुक याखे इम्फाल की सीबा पूरीबा कन्वेंसी लेइबा गाड़ी मसिंगसिगा सानबे कन्वेंना युवा गाड़ी यामना गाड़ी से उन्होंने मेरे गाड़ी मसिंग सुया असलकना मरम वरगा ड्राइवर सिंग उन्होंने अवाबसी सुकेले अदुना मरम वरगा कन्वॉय मसिंग असि हेंगलंगा लेइबा उइबा गाड़ी असि अथुबा मतमदा माइ मागी पंथुंगुमदा यहनबिनबा हाइदुना मरिरना अथॉरिटीदा ओजिबा ट्रांसपोर्ट ड्राइवर ने माइकेदगी अपील तौजे मणिपुर की केंद्र खुदिमक की एमएलए सिंह मरुआइना हियांगलम केंद्र की एमएलए ना सुकनू केंद्र की एमएलए के रंजित की मतौ तंबा मथौ ताई हाइना हियांगलम की मियामना हाइदि था अमगे ममांगदगी वबगाइदगी सुकनू लंबी असि कोयला थाबा लोसिंदुना मियामदा सिननबा मणिपुर की चीफ मिनिस्टर न फाउबा लाक्तुना यंगसिलमनबनी वबगाइ लमखाइदगी वाइखोंग फाउबा सिना किलोमीटर 10 मरिखक सांगबनी अदुगा वाइखोंगदगी सुकनू सिना किलोमीटर 18 नि हौजिक सुकनू केंद्र की एमएलए ना कन्न होनदुना सुकनूदगी सेमलकपा असिना वाइखोंग यौसिलक्तुना लोइसिनलकदौरे वबगाइ लमखाइदगी वाइखोंग फाउबगे किलोमीटर 3 थारमलगा लेपखरे हिरमसिदा लोकल एमएलए ना मीडियंग चंगबियु हाइदे
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯏꯁꯠ ꯆꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤꯅ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯀꯣꯏꯂꯥ ꯊꯥꯕ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯗꯕꯒꯤ ꯄꯦꯟꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯊꯥꯕꯗꯤ ꯂꯦꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯔꯤꯝꯇ ꯆꯠꯇꯦ ꯈꯦꯝꯆꯥꯟ ꯂꯥꯛꯑꯝꯃꯤ ꯑꯣꯅꯔꯦꯕꯜ ꯁꯤఎꯝ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯒꯁꯨ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯇꯝꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯔꯦꯗꯤ ꯁꯤꯖꯟ ꯂꯥꯛꯑꯕꯅꯤꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤꯃꯗꯤ ꯎꯗꯕ ꯁꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯖꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ Manipur Guard Services Private Limited MG gi makhada Security Guard kungani thoigi numit tarani chetharakhiba Residential Training Camp ngasi agency asigi ulogda laiba training center da losinkhrai mai pakna training adu da saruk yakhiba singda course completion certificate amasu pikhi tharomadugi saruk am oina Lieutenant General Retired L Nishikantana Duties and Role of Security Guard haiba topic ta wangangkhi lecture loreba matungda L Nishikant Legal Advisor Manipur Guard Services Private Limited Pebam Joswanta amadi retired former associate NCC officer 14 Manipur Battalion NCC Imphal Soraisham Santi Kumar Su Sarugyakhi DM College of Commerce ki NSS Unit 1 amasung 2 na Central Forest Division ga kutsamnaduna chatharakliba World Environment Day gi saruk am oina ngasi June 19 gi athoba singi mafamda ikai khumnaba utpo oina college asigi campus ta u chara kaya marum thakhrei tharomasida college asigi mahiroy amadi oza singna saruk yakhi Electoral Roll 2026 ke Special Intensive Revision SIR gi saruk am oina Electoral Sensitization Program amasung dustbin yanthokpa gi tharom ama Public Works Department da pangthokre tharomasida Chief Engineer PWD Manipur Chongtham Biswachandra Chief Finance Officer Salam Somerendro President Manipur Innovation Society Tongbram TS Kumar Su Sarugyakhi Chief Electoral Officer Manipur gi maikaidagi PWD da dustbin kunthra pikhi Manipur State Kala Academy na sinduna konong mamangda laiba TH Ivoyama Sumang Lila Sanglen da pangthokhiba Yangkhaini Thoishuba All Manipur Sumang Lila Festival gi Nupa Lila Fangnabada Sanalai Pakna Chom Artist Association gi Ning Tambagi Mahauna Best Production Takre Festival asida Sangai Artist Association gi Mairagi Maingalna Second Best Production Samadon Artist Association gi Tharwai Yonbi gi Machana Third Best Production Iramda Manipur Artist Association gi Aisungam Ganina Best Discipline Team amadi Kamakya Sangit Mandal gi Saklon Puba Guruna Special Jury Mention Award takhi Lanai Award ta Sanalai Pakna Chom Artist ki L Dayanandana Best Director W Dolmanina Best Actress Y Nilachandra Best Supporting Actor N James na Best Supporting Actress S.S. Hemantana Best Actor in Comic Role K Sanatomana Second Best Playback Singer Female Voice and Roshan Kumar na Second Best Music Director Ranjit Ningthokjana Best Script amadi S.S. Hemantana Best Director takhi Sangai Artist Association ge KV Moirangchana Second Best Actor James Haikruzamna Best Playback Singer Male Voice Poyam Sanathoina Best Playback Singer Female Voice Showman Moirangchana Best Lyricist amadi Toizam Singajitna Best Music Director takhi Samadon Artist Association ge Thongram Heramotina Second Best Actress Khekman Devana Second Best Actor in Comic Role amadi Sorokhaibam Ravindrona Second Best Director takhi Iramdam Manipur Artist Association ge Git Chandra Chongthamna Second Best Supporting Actor and Tombana Second Best Lyricist takhi Pacemaker Artist Association ge Bises Wiremna Second Best Supporting Actress K Romesna Second Best Playback Singer Male Voice Manaubi MM na Second Best Script takhi June 15 ningthokaba numita Security Forces na fare haina Manipur Police ki Facebook ta fonglakhiba Mutum Mohen chahi 18 Laifam oina mamang lekai Bisnupur District hairiba mioi asi RPF amadi masigi lami sanglup PLA ga karigumba hiram amatada mari lenadi haina Lona Tinkerbalubasigi Assistant Secretary Publicity Bankimna Cherolamada Sengdurakle Paugi Marakta na break amalugzari Football fans, get ready. The FIFA World Cup 2026 kicks off on 11 June 2026 and ISTV is bringing the action to your screen. Subscribe to Unite Sports 1SD, Unite Sports 2SD, Unite Sports 1HD, Unite Sports 2HD.
Don't miss a single match, goal, or unforgettable moment. Contact your local cable operator today. ISTV, your home for FIFA World Cup 2026. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Nongsu nungsa thabak chilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart. Delivery service su pizari. Download now. Honglakliba punsigi lambi sida araiba chaba yaba makhai sachinari. Adone hidak langthak kayama sadaba yarakte sachiliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Aihak Jenny Kurai. May Gitarik Kunshadagina, Zun Gitarik Kunipan Paubada, BLO Yumthong Kudingi Lakan. Makoina Pidamba, enumeration form mention Biraga, BLO da Sinabiu. Enumeration form Samita Vidrabadi, voter lista Ning Yarok Lord. Akupa Marol Gidama, BLO da Hangbiu, Natraga 1950 da Pol Taubiu. I am in RU. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Breaking matungda makhataba pau sing pizari. Mongsangai substation ge 11 kb Nambul feeder na koliba Kauna Thabi Mongsangai auto parking Pilo library club kaithel amadi konjeng laikai gi mafam singda hayeng ayuk pung 10 dagi nungthil pung 2 fauba HT line hongdok hongjin tawgadabana mai fangloi haina MSPDCL gi CST1 gi manager na khanghalakli. Malem gi khwaidagi chawba agar gi kaithel da Manipur gi agar gi pothokna khwaidagi hena pamna ba potlam oiri matam amada arts and culture amadi sports na malem da Manipur masakta I hainaramba adu agar nasu achawba thodang lawrakpa yari hiramasida pawdam ama से खोजाई इस्लाम नगर है खंगबा मफम अमदने खोजाई मफम से मालिम की आगोर ओपन सेल तब आगोर की मार्केट ओपन मार्केट लेबा मालिम की खाई चौब मार्केट है अखोई येंसी करम मौद आगोर से लेब योब तौबगे है मथक मणिपुर की आगोर से मफम से कयाम पामने पामनदे मतिक मगुन कयाम लेते है खमीनबी तंजा Uzai city, Anapani, Tukan Sohum Saduri, another or market down to Bugiti Arab Grabwa, Yamata one, she has out one. Anapani markets if no what a Karokar on it turns on to buyer, seller, labor, lapur, you won't because beg poor labor yomba. Adu, young family, young, so put me with money labor when you. Manipur is what Chim Timale within later. Chim Manipur Adina, Quay about Tatanji, Hayang Matamkra, Icharjingi, Chujingi, a Kuigi, Tungi Miroi Kalaga Ago Tower, China Pagi Fago in Yanai, Mayanda. Is it? My Pandasa Second, ऐसा पहले ऐसा established business नहीं था, लेकिन अभी तो ये मार्केट बनने का 15 साल हो चुका है। मणिपुर का है और मणिपुर का माल बहुत अच्छा होता है, बहुत हाईएस्ट क्वालिटी होता है। मणिपुर पे जो मूड होता है बहुत अच्छा क्वालिटी का है। सब लोग वही इंतजार करते हैं कि मणिपुर का माल आए, क्योंकि मणिपुर का माल सबको पसंद है। ये केजी अलग अलग रेट का आता है, कोई 10,000 का, कोई 20,000 का, कोई 1 लाख का। कोई ऐसा नहीं है कि एक ही रेट का, ऐसा नहीं है। माल क्वालिटी के ऊपर डिपेंड करता है क्या रेट होगा, क्वालिटी कैसा होगा, प्राइस कैसा। क्वालिटी से कोई मणिपुर ने हेले क्वालिटी लिंग में ये अरबी सिंह मई धाव मतलब चाप मतलब उ थारग मतलब खर कुन चाय वा थारगना कोई थूना अचर चापगुम थूना चाइना मनमदसु हेलप चापदसु मतलब कुन चाप
तो कोच लुम्बा को मणिपुर की नहीं हेले अपर असम की भी आता है, नागालैंड भी आता है, मिजोरम की भी आता है, पूरा नॉर्थ ईस्ट का भी आता है, लेकिन बेस्ट क्वालिटी मणिपुर का होता है। कस्टमर का डिमांड रहता है मणिपुर। मालिम की चौबा आखर की कैथल सिदा मणिपुर की पथोक कयाम पामनबगे मयामदगी टोप टोप मगुल लेबा हेले हायबा अखोगे दुकान फंबसिंग अदगी एक्सपर्टसिंग लम सिदा चंगसिलिबसिंगना हजि ताकबिरैबदुनी मसिमंगने अखोइना मणिपुरदा आगर के अनौबा यावलिमा सागत मथौ ताय मतमदुदा मरु ओप चिंसांगसिंग असम चिंसांग ओइबा ngamgani स्टेट की इकोनॉमी फहनबा ngamgani मियाम पुनमो वात पादना हिमिनबो ngamgani हाइबगे आशा थमजरिबा ISTV न्यूज की दमा सोजागी इस्लाम नगर दगी पौसमजरिबा रिचार्ड रंजन। ISTV न्यूज ता अगर थाब अमदी मसिगी कानब कयागी मतंगदा मथंग मथंग रिपोर्ट संदोकपदगी ngасidi स्टेट असगी चिंगमदी तमगी मफम कयादा लेप्तना अगर थानरकली ngarang Technopol district ki manung chanba machi block ki koinoi thang village da khulgi khunja kayana saruk yaduna agar chara lising ahumrom thakre all manipur agar family ke kutsam naduna u chara thaki badu ga mari leinana khuladu gi farmer DK Daniel na hanadagi hauna agar thaning duna lakpani dubu chara kadaidagi fanggadage amadi kamdongna thagadagi khanglamdaba adu ISTV da pau yaurakpadagi khangduna thaba hore miyambu मिट माई पांगहनबगी दमक ISTV न्यूज पो थागतली हाइखे ISTV की फोंगदा कानबसिसु मोइना पांगहनबिरकपदगी ngасidi ai agar tharage haina lepe adu ngasidagi di ai thaba haure अमरोमदा कक्सिंग डिस्ट्रिक्ट के मनुंग चनबा लांगमैदोंगदगी हाना सेरिकल्चर डिपार्टमेंट के सुपरिटेंडेंट ओइरंबा समजेत साबम नंदकिशोर कौबा फार्मर रमना अगर चारा असि हानदी कदाइदा फंगदगे खंगलमदबा मदे कदाइदा योनगदगे हाइबगी मिपाइबा लेरंबा अदु ऑल मणिपुर अगर फैमिली ना लंबी ताकपीबा मदे ISTV न्यूज ना मरिक चुमना खंगनबदगी फेस अनि थोकना अगर पाम्बी लिसिंग मंगा थारे मियामदा वखल लौसिंग पीबीबगी दमक ISTV न्यूज पो थागली हाइखे मसीगी अगोर पाम्बी से थानब होनबदा ऐसे पैसा मांगगा तोकदरा नत्रगर लेबी रोइदरा सारागी ममनसिसु खरा वांगबनिना मसे लोइना मांगदरा खलमने अदोबो हंदक खंगदना ISTV की जेरी के प्रोग्राम उरुबदगी आगी थौना से अदुगी मतिक आई हराव पोखरे आगी थबक से सोइदन के माइ पाखने हाबसे आगी सामदा साम थाजबगी सांगसे हौजी यौदन आई वखन से आमना नुंगाइ जरे मसागी मिचम सिरगा कंडेम तौरगा अतई तौदब लैंगाक असि लोइरबनी हाइना MPCC की स्पोर्ट्स सेल की चेयरमैन वाहेंगबम रोजित एलाइस बुलेट न फोंदोखरै वाफमसी रोजित न सिंदुना लिसिंगनि सुबना अमगी जुन 15 थौदोक्ता लैखिद्रबा अथौबसिंग निंगसिंगदुना पोरोमपात थवान थाबा लैकाइदा लैबा महाकी युमदा पांगथोखिबा ngamkhai kanba numit thauramga mari leinana phongdokhibane thauram aduda tongan tongan ba laikai ahal kaya saruk yakhe saruk yakhe ba singna jun 18 da laikhidraba singi photo da laikat khe thauramga mari leinana rozit na makhata khibada tongan tongan ba thodok singda micham miyam khudong thiba nangbada leiriba lenga asina condemn tawbana tana karigumba mat tawba ngamdre miyam na wariba si politics asi masagi sendong tan ba yaba lalon etik tawfamni khanna changlakpa kaya lalon pham kayana lalon pham on thokle miyambu lalon pot oina uba mihutna lengakpa ngakta leirabanina jun 15 gi thodok lisingani kungo humdoige me ahumdagi haurakliba lanjau tungda amuk thorakloi haiba ngamdre karamba matamda amuk lakani khanbada akiba fauri pumna magasi koknana ba mikhalda laibak kanna ba wakhalon laiba mi thagatsi haikhe सरकार ने कंडेम तौगे है लोइरबनी सरकार ने कंडेम तौगे है वहाई से हैबा मदुगी सरकार से लोइरबनी मरंदी करिगिरो है मतमदा वहां की इमु मनु खलबदा वायेन विचार तौबो ngमद्रबा वरक पोवाते ngमद्रबा अदुगुंबा हेड ऑफ द फैमिली दो मति सादे हैबसे मदु पूर्ण ताबलेबा All Manipur Senior Citizens Welfare Association Sinduna Arubam Inakol Mongsangi Makha Laika Imphal da Leiba All S Homgi Taratarulak Suba Foundation Degi Thorum Pangthokre Thorumaduda Quanthozam Rishikesh Former Director Administration NERCORMP Government of India Akoijam Ingobi Landowner Mongsangi Mayai Leikai Imphal Amasung TS Jitaranjanna Maroiba Miyoi Singwana Saruk Yakibaga Loinana All Manipur Senior Citizen Welfare Association Gi Miyoi Singamasung All S Homasiki Ahal Singh Saruk Yakhe Tharumadugi Manung Channa All Manipur Senior Citizen Welfare Association Gi Laikhidraba President Singe Portrait Ta Saruk Yakiba Singna Laishu Katuna Ikai Kumnaba Utpa
u charasing thaba home service provider anida case award khutsinaba masung all as home asigi ahal singda blanket yen thokpana maroiba thorum oike thorum aduga mari lenana all as home mongsangai makha laikai gi general secretary b sanamacha sarmana ahal uhel ahan oisalakpadagi khudong chadaba ase naitom tarakpa masung pangal wakhal sontharakpa asine asigumba kaya thengnariba ahal singge khudong chadaba ase kohannanaba all as home ase lingkhatkibane mama mapa oiba kaya na macha singi minungsi ngaiduna leiri macha masu singna minungsi leina naukon biba asi ahal oiraba singi apambani fongdokhe mahagna makata na all as home ase lamdam asida ahal laman singbo nungsiba mioi kaya leibana makoigi matengna all as home ase ningthina chalairi fongdokhe 3C IT Solutions and Telecoms India Private Limited Pune na Savitribai Phule University amadi AMD University ga khusam nana sinduna Academic Accelerator Program ama JW Marriott SB Road Pune da ngasi pangthokre program adu AMD University ge India da pangthokpa ahan ba event ama oiriba thoromasi pandamdi Advanced Technology sizinaduna Artificial Intelligence Center of Excellence Development Quantum Computing Cyber Security Practical Skill Based Teaching amasung skill based teaching tokduna academics researchers amasung industry da punna chatminana bani nongmagi oiba thoromadu da distinguished academicians administrator amadi research scientist kayana sarugya khe thoromadu da premier national research institution kayagi director singh Savitribai Phule Pune University Shivaji University Raishoni University Balaji University amadi atopa miyamna sakhangnaraba universities kayagi vice chancellor singsu sarukyaduna cutting edge technology amagi platform ama semduna education system da awonba kaya puraknaba khananainakhe sarukyakhiba singna haugalakliba mahairu singda matamga chunaba industry da mathau taba practical experiencing lehenba asina makoina malemgi thakta competition tawduna mangzil thaba ngamgani Ranjit Mayengbam Managing Director amasung Founder CT IT Solutions and Telecom India Limited na haurakliba naha amadi students singda practical teaching gi kanaba amadi tangai fadaba kaya palladuna lenga ke institution sing school amasung college sing yauna hauziki matamda chunaba technology infrastructure sangat patangai fade 3C IT Solutions na darkar leiba mateng khudima pinanaba matam pumbada thong hangduna lei haikhi District Coordination Committee na Stop Diarrhea Campaign Lisingani Kungataru ki mifamama Conference Hall Mini Secretary Chandel da ngasi pangthokre Hemant Kumar Deputy Commissioner Chandel gi meeting makha da pangthokpa tharomadu da SDOs Health Department ki official sing CDS PHED Education Department District Administration amade atopa line department singna sarukya khi makhata na interdepartmental coordination he na mapangal kahanan bagi matang da khananaina khi Mayang Imphal Assembly Constituency ki manung channa leiba Komla Khonggi Chingthidagi thanga ga fawnariba isingi lambi ase ge hithangfam tha anirom phumna phumjinduna leiramba adu LDA na JCB tharaktuna phumsing ase semdokpa haukhibaga loinana mahusagum isingi lambi asida chathok chasin yaba numit humni sure hiramasiga mari lenana Ireima Board Association ki Joint Secretary Chongtham Inauna Komla Khong amadi masigi akoibada tabiriba khunja sing khaktana chana atopa mafam kayadagi laktuna hariba loktak pat ki ising lambi asida hi amasung motorboat na thanga moirang amadi kwakta na chingba mafam singda thagdok wathok amasung lalon etiki oiba chathok sasin tawriba maruoiba isingi lambi amani asida sunatana lamkoiba lakpa miyoi kayasu motorboat na chathok sasin tawi lambi asi tha anirom phumna phumjinna leikiba matamda mayamna chatpada awaba kaya mayoknaba asidagi koknanaba association asina Loktak Development Authority ki director da haijaruba matamda LDA na JCB thabiraktuna phumjinliba phumsing asi numit mapani sure sengdokpa hauba aduga makhata na su sengdokpa ki thabak asi chathagi gani masigi damak LDA ki director bu association asi ki maikai dagi thagatpa phongdorakhi Manipuri Pony Society na Manipur Horse Riding and Polo Association amadi Manipur Equestrian Association ga kutsam naraga nongmagi oiba pony health camp ama Manipuri Pony Breeding Farm Lamphel Patta Jun Kungama thoigi ayuk pung 8 tagi pangthokani hairi
Hairiba Pony Health Camp asi Directorate of Veterinary and Animal Husbandry Services Government of Manipur ki meeting makhada pangtokadabani Sagol gi medical checkup amadi nongzu thagi mangoinana akhang ahai Dr. Singna Laina Layong kaya gi maramda sandokna takpa program asida Sagol mapusing amadi Polo Club Singna yaubinanaba Manipuri Pony Society ki Secretary General L. Bedamani gi cherola manakang halli Sanabagi Pau ki Senior Sports Journalist Boya Ningthozam tagi lobirase Saliba tha sigi tang kunithoi degi kumapan phauba Kangjebong lampak lilong chajingda Sahi taramari amadi taratret makhagi goalkeeper development camp first team goalkeeping coach Silong Lajong FC AFC goalkeeping level 2 certified AIFF license course selected course FIFA elite youth amadi goalkeeping courses workshop amadi sahi taragi professional goalkeeping gi coaching experience leiraba Premjit Sorai Samna tambi takpigani Camp asida professional goalkeeping training, individual goalkeeper assessment and feedback, goalkeeping 1 versus 1 war challenge, certificate of completion, interaction with professional goalkeeper and coaches amadi, training report amadi, recommendation gi khudong chaba piri. Aroiba nimita goalkeeper challenge, goalkeeper 1 versus 1 prize and certificate amadi, guest goalkeeper singi interaction session pagthokpagaloinana goalkeeper 1 versus 1 warda winner oirba singda mizogi goalkeeper globe sing pibagaloinana kem asida saruk yagadoriba singda mizogi globe ki discount gi khudong sabasu phangani hairi saruk yagadaba sanaroi singna tha sigi tang kun phawgi manungda registration fee lupa changwagaloinana mobile number 800-856-1016 da registration togodabani hairi Silong Lajong the first team goalkeeping coach aina work tawra matungda sahi ani amu ai sigi goalkeeping department sida aina analyze tawra sum tamjara nainer kan handak se aina Portuguese ki coach amaga Qatar gi FIFA gi expert coach ani gi makha dai workshop khal yaureba sidagi huge knowledge ang phangala ai bai handak FIFA allied coaches workshop sida sida phangai ba khoi gi development gi khoi angang sing da khoina pi ga da training method se kamaina training pi gani khoi young goalkeepers sing na khoina thenari ba khoi gi moi gi problem sing do kamaina solve tawgani outside the ground inside the ground adu da natana khoi gi karamba training kamaina training tawgani moigi professional level se yongna hona bada kamaina hona gani karamba sinjak cha gani kamaina potha gani kamaina recovery tawgani goalkeeper habisdi specific position makhalna baneba khoi gi physical khangde mobility khang toana makhalla baneba outfield player gi akhoi ga defense kano neba physical kano neba lene aduna sigi area je khoina kamaina tawna work tawgani kamaina tawna ko improve tawgani as a goalkeeper moi ama hoina sigi training sidagi moi de kana opidoi je khoi gi han already ISL sanari ba khoi gi player goalkeeper sing laga visit tawgani aduga moi ga jo interact to at the same time moigi family ga jo aiga unaraga kamai tawna goalkeeper sing je kamai tawna khoi family sina kamai support tawgani goalkeeper have position je shape chama tawraga jo goal asoiba goal ama khakta yamna criticize oiba yamna kan oiba position amane ba adugi jaga do as a parents amana as a guardian amana adugi jaga do criticism do khoina kamai help tawgani kamai adu overcome tawgani sumba mayam jo ai moigi parents sing ga wari saninba aduga maru ena de sigi development phase under 17 under 14 je development phase ne aduga sigi matam je khoi kamai tawna khoi training tawgadage haiba si mayam je aina awareness pige tawne ege experience share tawgune tawne maruina mizogi na globe aigi ingonda sponsor tawriba globe sina jo moigi angang singsida aigi game se yawba angang sing khuding mokta moina certificate pigani at the same time moina angang singsina globe labor matamda moina huge discount moina angang singji globe labor da khudong sa jo pigane ba duga training ji gi aroiba numita 1v1 1 goalkeeper war nam khak leiba khoigi goal post ani thamaga goalkeeper jingje 1v1 da khoigi fight tawna ball kausinar save tawna hanba aroiba numisida khoigi winner ga runner ga jo mizogi company na ngan sings da gift pido ne ba mogi winner runners da under 14 is da ani 17 is da ani Ani Suba 11 9 under 14 boys football tournament ki ngasi sanaki ba match sing da itomba FC amadi Telo FC mai pakre Arambam luang khomba luang chamadi akoi jam ani ne sponsor toraga aikhoi gi umang yumnam khunong na sintuna mamang tha gi tang kunthra dagi team ni phuna group ni pan thong na khaidukuna yumnam khunong playground sa thariba ani Super 11 9 aside under 14 boys football tournament ki ngasi sanaki ba ahan ba match da itomba FC na FC Taren Popibu gol taris sinoda maiti pi khebane itomba FC gi mai pakib gi gol sing adu N Rajamadi N Kelvin na gol ani sanki atopa gol ahum aduna P Johnson L Anok amadi thoi bana sanki ani suba match ki sanakibada Takhel FC amadi SDC Samuro gol amata sanadana draw satkre ahum suba match ki sanakibada Telo FC na
SDC Tiger Campu gol ahum sinoda maiti piki Telo FC gi mai pakbi gol singadu Ronald na gol ani sanki atopa gol aduna Kennedy na sanki bane Wako India Kickboxing Federation gi meng makada sahi sigi August ki tang amatiki manga phauba Gujarat ki Ahmedabad ta pangthokadoriba Senior Master Men and Women All Events Nation Championship ta saru yanaba Manipur gi sanaroi sing khanbagi trial selection tha sigi tang kunipan da Dr. Kaman Indoor Stadium Manipur University da pangtholagani hairi saru yagadaba sanaroi singna United Association of Kickboxing Organization Manipur da register tawgadabani registration form District Association namadi Secretary na verify tawraga sahi sigi August ki tang kunmanga gi nungthilpung ahum phawgi manungda United Association of Kickboxing Organization Manipur da pisalakadabani haina association asigi General Secretary Lairi Yangbam Bedik na thadorokpa cherolamana khangalagli Yai School Kangkhut amadi Gopal Dev Kangkhut ani na sinduna haukhiba me kundagi Kangkhut tarani thoina saruk yaduna Group Mari Thokna Khaidoktu na Chatharakpa Second Led Chungkham Noyo Chan Singh and Ibiaima Devi Memorial League Cum Knockout Kang Tournament ki ngasi sanakiba last semi-final match ta Yai School na Tekabu Panjil Taranipal Taratareta Maithiba Pikre Hayeng Gopal Dev Olga Klasaga Sanagani Loisilakpada maruiba Pau Singh Amukahna Kunga mangarak suba the Great June Uprising Unity Day gi thauram pangthokre laikhidraba thauba singi mafamda miyamna ikai kumnaba utkre Indiana narco terrorist sing season aduna lisingani kunga humdoi gi me ahumdagi kanglu furup singi marakta khut thanahanduna proxy war chathari haina YK dire na haikre Su amadi non su da leiriba kuki militant sing season aduna khunai asibu kangkhong chahenduna muthatnaba khotnariba kaidawnungda mai pakpa ngamloi haina Sanjoy Sorok haibumna fongdokre Amasung chakhiba hingnongyai da masak khangdaba kharana Churachandpur District Hospital ge Operation Theater gi saruk khara mai tharamle thawong adabu Churachandpur Doctor Association na yaningdaba fongdokre Matang asidang asigidi ISTV News matang silosin jari mideng tabi ki basing bo makahna kurumjari